ꯌꯦꯡꯉꯨ ꯑꯗꯩ ꯎ ꯌꯦꯡꯉꯨ ꯁꯤ ꯎꯁꯦ ꯂꯥꯛꯑꯅꯤ ꯁꯣꯝ ꯅꯥꯀꯟ ꯍꯥꯀꯨꯝꯗꯤ ꯏꯆꯦ ꯅꯥꯎꯕꯤ ꯃꯆꯨꯒꯗꯤ ꯌꯥꯝ ꯅꯣꯛꯄꯅꯤ ꯑꯗꯣ ꯂꯣꯛꯑꯁꯨ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯛꯇꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯃꯣꯏ ꯈꯤꯇꯪ ꯆꯥꯎꯕ ꯂꯣꯛꯏꯅꯤ ꯁꯤ ꯌꯦꯡꯉꯨ ꯁꯤꯒꯁꯨ ꯃꯌꯥꯝ ꯆꯪꯉꯦ ꯆꯪꯉꯛꯄꯗꯤ ꯀꯨꯝꯁꯤꯗꯤ ꯌꯦꯡꯉꯨꯅ ꯁꯤꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯀꯅꯥꯝ ꯂꯣꯛꯇꯦꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯑꯃꯁꯤꯗꯤ ꯆꯪꯉꯦ ꯇꯣꯜꯂ ꯎꯀꯦꯜꯂꯣꯁꯤ ꯌꯥꯝ ꯂꯣꯛꯄꯅꯤ ꯑꯩꯗꯤ ꯂꯣꯛꯅꯤꯡꯕꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯤꯖꯩ ꯉꯁꯥꯏꯗꯤ ꯐꯅꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯦꯟꯒꯠꯂꯤꯁꯦ ꯎ ꯌꯥꯝ ꯇꯥꯎꯔꯛꯏ ꯁꯤꯃ ꯄꯩꯌꯦ ꯂꯥꯛꯑꯦ ꯎ ꯆꯥꯎꯔꯦ ꯎ ꯌꯥꯝ ꯇꯥꯎꯔꯛꯏꯍꯦ ꯑꯃꯨꯛꯀ ꯑꯌꯥ ꯊꯥꯏꯅꯅꯦ ꯁꯤꯅꯦꯆ ꯂꯩꯁꯜꯂꯛꯏꯅꯦ ꯑꯩ ꯀꯣꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯣꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯤꯖꯩ ꯀꯃꯥꯏ ꯀꯣꯠꯇꯣꯏꯅꯣ ꯂꯨꯔꯝꯒꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯊꯥꯗꯈꯤꯕꯗ ꯑꯩ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯌꯥ ꯍꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯎ ꯌꯥꯝ ꯆꯪꯉꯛꯏꯅꯦ ꯁ꯭ꯋꯥꯏ ꯃꯌꯥꯝ ꯂꯩꯁꯜꯂꯛꯑꯦꯕꯣ ꯅꯪ ꯑꯌꯥ ꯃꯁꯨ ꯂꯣꯛ ꯉꯝꯗꯦ ꯑꯗꯩꯁꯤꯕꯣ ꯑꯗꯩꯁꯤꯕꯣ ꯂꯣꯛ ꯉꯝꯖꯗ꯭ꯔꯦ ꯄꯩ ꯂꯩꯔꯦ ꯏꯁ ꯌꯨꯝꯐꯧ ꯏꯁꯤꯡꯅ ꯍꯟꯊꯩ ꯏꯁ ꯎꯁꯦ ꯌꯦꯡꯉꯨꯅꯦ ꯇꯥꯎ ꯉꯁꯤ ꯁꯤꯡꯒꯤꯕꯣꯔ ꯍꯦꯛ ꯎꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯩ ꯁꯤꯡꯒꯤꯕꯣꯔꯅ ꯌꯥꯝ ꯇꯥꯎꯗ ꯃꯥꯜꯂꯤꯅꯦ ꯃꯣꯏ ꯁꯣꯝꯅ ꯃꯥꯏꯀꯩꯗ ꯆꯠꯇ ꯃꯥꯜꯂꯦ ꯌꯥꯝ ꯆꯠꯄ꯭ꯔꯥ ꯎꯗꯤ ꯎꯗꯦ ꯎꯗ꯭ꯔꯦ ꯃꯄꯥꯟ ꯑꯥ ꯌꯧꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯁꯣꯝ ꯅꯥꯀꯟ ꯆꯠꯄ ꯃꯥꯟꯗꯦ ꯆꯤꯡꯁꯦ ꯈꯔ ꯂꯥꯞꯅ ꯆꯠꯈ꯭ꯔꯦꯕ ꯑꯥ ꯑꯗꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯂꯥꯛꯑꯦ ꯉꯔꯥꯡ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯆꯠꯂꯤ ꯃꯣꯏ ꯉꯔꯥꯡꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯣꯛꯄ ꯎꯏ ꯆꯤꯛꯁꯅꯨ ꯅꯪ ꯂꯥꯛꯅꯤꯡꯕꯩ ꯌꯥꯝꯅ ꯆꯤꯛꯎ ꯉꯥ ꯁ꯭ꯋꯥꯏꯗꯩ ꯎꯁꯦ ꯂꯩꯔꯤꯅꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯟꯕꯗꯤ ꯂꯩꯔꯦꯅꯦ ꯄꯩ ꯂꯩꯔꯦ ꯀꯅꯥꯝꯃ ꯂꯣꯛꯄꯒ ꯂꯥꯛꯇꯦ ꯁꯤꯗ ꯁꯝ ꯆꯥꯎꯕ ꯑꯃꯁꯨ ꯄꯟꯅ ꯂꯩꯔꯦ ꯂꯐꯨ ꯃꯅꯥꯛꯇ ꯀꯩꯗꯧꯒꯦꯅ ꯂꯩꯅꯣ ꯅꯪꯁꯦ ꯀꯩꯗꯧꯒꯩ ꯂꯩꯅꯣ ꯑꯥ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯀꯩꯗꯧꯒꯩ ꯂꯩꯅꯣ ꯅꯪꯁꯦ ꯅꯪ ꯂꯩꯇꯕ ꯑꯩ ꯂꯩꯇ꯭ꯔ ꯀꯩꯗꯧꯔꯕ ꯑꯩ ꯂꯩꯇꯗꯤ ꯂꯩ ꯌꯥꯗ꯭ꯔꯣ ꯆꯩ ꯆꯥꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯂꯩꯁꯜꯂꯛꯑꯦ ꯑꯗꯨꯝ ꯎ ꯌꯥꯝ ꯌꯥꯎꯔꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯎ ꯌꯥꯝ ꯚꯥꯏ ꯃꯊꯟꯇ ꯂꯣꯛꯏ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯥꯒ ꯀꯧꯗ꯭ꯔ ꯃꯥꯜꯂꯦ ꯄꯟꯊꯛꯇ ꯂꯩꯔ ꯂꯣꯛꯏꯅꯦ ꯈꯪꯗꯦ ꯀꯩ ꯂꯣꯛꯏꯅꯣ ꯃꯥꯏꯁꯦ ꯎ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ ꯎꯄꯥꯏ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯌꯦꯡꯕ ꯉꯥꯛꯇꯅꯤ ꯂꯩꯁꯜꯂꯛꯑꯦꯕ ꯍꯣꯏ ꯎ ꯂꯣꯛꯄ ꯍꯥꯏꯕꯨꯅꯦ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯥ ꯉꯥꯛꯇꯪ ꯌꯦꯡꯉꯤꯒꯦ ꯈꯪꯉꯣ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯗꯨꯅꯅꯦ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯂꯣꯛ ꯉꯝꯃꯔꯣꯏ ꯌꯥꯝꯃꯟꯈꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯃꯅꯨꯡ ꯆꯪ ꯉꯝꯗ꯭ꯔꯦ ꯄꯣꯠꯇꯨꯁꯨ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ
ꯁ꯭ꯋꯥꯏꯗ ꯑꯃꯒ ꯂꯩꯔꯝꯅꯤꯅ ꯂꯣꯛꯀꯅꯤ ꯐꯖꯅ ꯑꯗꯨꯗꯤ ꯅꯪ ꯆꯣꯡꯊ ꯂꯣꯛꯀꯦꯔꯣ ꯀꯔꯝꯕ ꯂꯝꯅꯣ ꯀꯁꯥꯔ 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 ꯕꯣꯔꯥꯛꯇ ꯀꯁꯥꯔ ꯕꯣꯔꯥꯛꯇꯨꯔꯦ ꯕꯨꯂꯥ ꯍꯧꯔꯦ ꯁꯤꯡ ꯇꯥꯎꯔꯦ ꯂꯣꯏꯔꯦ ꯁꯤꯡꯅ ꯄꯩꯔꯦ ꯌꯨꯝ ꯆꯠꯁꯤꯅ ꯌꯨꯝ ꯆꯠ ꯂꯩꯔꯝꯃꯨ ꯌꯨꯝꯗ ꯀꯆꯦꯡ ꯆꯤꯛꯀꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯣ ꯀꯆꯦꯡ ꯆꯤꯛꯑꯅꯦꯕ ꯆꯠꯂꯣꯕ ꯅꯪ ꯇꯜꯂꯤꯕꯣꯏ ꯅꯪꯁꯦ ꯌꯥꯝ ꯉꯥꯡꯅꯕ ꯋꯥꯏꯕ ꯀꯩꯅꯣꯝ ꯇꯥꯔꯦ ꯑꯃꯁꯦ ꯀꯩꯅꯦ ꯕꯣꯔꯥꯛꯇ ꯁꯤꯡ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯎꯕꯗ ꯂꯣꯛꯇꯤ ꯌꯥꯝ ꯂꯣꯛꯅꯤꯡꯉꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ चलो खाना तुम चलो ना कते हैं चिकन ना लगता है जब जानी खाना चलो चलो ने इनसे काटेंगे हाँ वो चिकन नहीं बंदा मामा चिकू कहीं का है ना वो चिकन ना दे बदो चलो अब दो चल चल मामा लाके नहीं पामा है मामा ये नंग करे वो लाइन हाँ थिंदी थिंदी चलो मुकों ते जो आप ही पदी ना इस कहीं से वो अना वीडियो नमु है अनिमा वीडियो नमु है रा बोराक तुरे सिंग चावरे ने सिंग चावबदना कने तो सिंग मैम तौरइबको नुसी दुइदि सिस्टर जे टेस्ट सिंग मैम तौरइदो सिंग जे दुम जेंगा लैरे लोकपदि अइ ngamदेबको हाबदि मी अनि अहुम का सुरदि लोकपा नुंगाइबा नो खोइ नुपासु लैते उपाय लैतेदना लोकट्रे लाइक तौसनबिरामो तमतमना मया काथोरे तमतम सिंग मैम तौरे जो लोअदि चाही अमगी सुम मै थानाबा ओन उ क्याम तौरई उ खुताव अमबा उ अचौ अचौबा तौरे सोंदा खोइ इतै सिंग लोकनारे ꯑꯩꯒꯤ ꯒꯣꯂꯤ ꯊꯥꯔꯛꯎꯔꯣ ꯅꯤꯃꯥ ꯁꯤꯡ ꯂꯣꯛꯅꯕ ꯑꯗꯨ ꯁꯤꯡ ꯂꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯤ ꯃꯔꯤꯅ ꯁꯤꯡ ꯂꯣꯛꯑ ꯁꯤꯡ ꯄꯩ ꯂꯩ ꯌꯦꯡꯉꯣ ꯁꯤꯡ ꯂꯣꯛꯄ ꯉꯝꯗ꯭ꯔꯦ उपाय नाय जेंगा तोए तसला तो इरोइबा हैदे तसला तो मखिजे चे निमा कसारदा साइक्लोन लाक्प्रो साइक्लोन याम कन्नदि लाक्तेदा सुम कनोदि सुम फंगई सहुमदि खरा खरा सुम लाए दो अकनबा हायदि ओइदेबको लाक्सु लाक्पिदबा
ꯅꯣꯏ ꯌꯨꯝꯗꯩ ꯅꯛꯇ꯭ꯔꯣ ꯕꯣꯔꯥ ꯅꯛꯏꯅꯦ ꯇꯝꯇꯝ ꯅꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗꯨ ꯑꯥꯗ ꯂꯩꯌꯦ ꯁꯨꯃꯥꯡ ꯎꯔꯤꯁꯤꯅꯤ ꯕꯣꯔꯥ ꯏꯁꯤꯡ ꯍꯦꯟꯒꯠꯂꯤꯃꯤ ꯑꯌꯨꯛꯇꯒꯤ ꯍꯦꯟꯒꯠꯂꯤ ꯍꯧꯖꯤꯛꯁꯨ ꯁꯤꯡ ꯈꯨꯠꯇꯥꯎꯁꯤꯕꯨ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯃꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯔꯤ ꯁꯨꯃꯥꯏꯅ ꯁꯤꯡ ꯇꯥꯎꯕꯁꯦ ꯃꯃꯥꯡ ꯆꯍꯤꯁꯨ ꯇꯥꯎꯒꯤꯕ ꯌꯥꯝꯅꯗꯤ ꯇꯥꯎꯗꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯐꯖꯅ ꯇꯥꯎꯔꯦꯕ ꯉꯔꯥꯡ ꯁꯤꯡ ꯂꯣꯛꯄꯗꯒꯤ ꯃꯌꯥꯡ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯜꯗ ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏ ꯃꯤꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯏꯆꯦꯅꯤ ꯃꯥ ꯌꯨꯝꯗꯗꯤ ꯏꯁꯤꯡ ꯆꯪꯗꯦ ꯅꯨꯡꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯁꯤ ꯆꯦ ꯇꯦꯁ ꯍꯣꯏ ꯁꯣꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯒ ꯇꯝ ꯅꯣꯏ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯆꯤꯡ ꯀꯤꯟꯊꯔ ꯃꯤ ꯁꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯌꯦꯡꯉꯨ ꯀꯤꯖꯩꯅꯦ ꯆꯦ ꯇꯦꯁꯅ ꯃꯤ ꯁꯤ ꯌꯥꯏ ꯍꯥꯏꯔꯛꯄꯗ ꯑꯗꯨꯅꯦꯕ ꯁꯤꯡ ꯂꯣꯛꯄꯗ ꯀꯤꯖꯩꯑꯕ ꯑꯩ ꯌꯥꯝ ꯏꯁꯤꯡꯁꯦ ꯏꯔꯩ ꯀꯌꯥꯝ ꯀꯜꯂꯤ ꯎꯔꯨ ꯂꯩꯁꯜꯂꯦꯕ ꯏꯁꯤꯡꯁꯦ ꯂꯩꯔꯒ ꯆꯪꯉꯛꯏꯕ ꯁꯤꯡꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯁꯇꯔ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯤꯁꯇꯔ ꯍꯥꯏꯕꯀꯣ ꯀꯥꯏꯔꯥ ꯋꯥꯏ ꯀꯥꯏꯔꯕꯣ ꯋꯥꯏ ꯀꯔꯤ ꯀꯥꯏꯔꯕ ꯍꯥꯏꯗꯤ ꯗꯥ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯔꯤ ꯁꯨꯝ ꯍꯥꯏꯕꯀꯣ ꯅꯛꯏꯗꯣ ꯍꯥꯏꯕꯀꯣ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯔꯥ 3 lakhs ꯊꯦꯡꯀ꯭ꯌꯨ ꯏꯁꯤꯡ ꯆꯥꯎꯕ ꯂꯩꯃꯤꯟꯅꯁꯦ ꯁꯨꯝ ꯑꯩ ꯉꯥꯏꯍꯥꯛꯇꯪꯅꯤ ꯊꯥꯔꯤꯁꯦ ꯀꯨꯏꯔꯣꯏ ꯎꯖꯥꯎ ꯑꯃ ꯇꯥꯎꯁꯜꯂꯛꯏꯁꯦ ꯎꯕ꯭ꯔꯁꯦ ꯃꯣꯏꯅꯥꯔꯕꯣꯟꯗ ꯑꯣ ꯍꯣ ꯎꯖꯥꯎ ꯑꯃ ꯇꯧꯁꯜꯂꯦ ꯂꯣꯛꯅꯤꯡ ꯃꯅꯥ ꯑꯣꯏꯃꯥ ꯁꯥꯔ ꯏꯕꯣꯍꯜ ꯍꯥꯏ ꯀꯥꯏꯔꯥꯅ ꯑꯗꯩꯗꯤ ꯇꯝꯇꯝꯅ ꯑꯣ ꯍꯥꯏ ꯎ ꯇꯧꯁꯜꯂꯛꯑꯦ ꯂꯣꯛꯄꯗꯤ ꯉꯝꯗꯦ ꯍꯥ ꯌꯦꯡꯉꯣ ꯄꯦꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯁꯤ ꯑꯩ ꯁꯤꯡ ꯅꯣꯛꯅꯤꯡꯕꯅꯕꯣ ꯁꯤꯡꯂꯣꯛꯁꯤꯅ ꯁꯤꯡ ꯂꯣꯛꯄ ꯉꯝꯗꯦ ꯃꯣꯏꯁꯦ ꯎ ꯀꯌꯥꯝ ꯇꯧꯔꯦ ꯄꯄꯥ ꯅꯪꯕꯣ ꯑꯗꯣ ꯁꯤꯁꯦ ꯏꯟꯊꯣꯛꯇ꯭ꯔꯃꯤꯅ ꯎ ꯆꯪꯉꯛꯄ ꯉꯝꯗꯦꯕ ꯃꯣꯏ ꯎꯗꯅꯤ ꯂꯣꯛꯏꯁꯦ ꯄꯩꯈ꯭ꯔꯦꯅꯦ ꯕꯕꯥ ꯑꯩ ꯄꯥꯝꯃꯨꯏꯍꯦ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯒ ꯂꯥꯛꯏꯑꯕ ꯁꯤꯡ ꯀꯩꯅꯣꯁꯦ ꯑꯗꯨꯗꯨꯅꯅꯤ ꯁꯣꯝꯗ ꯉꯥꯛ ꯆꯪꯉꯛꯏꯁꯦ ꯉꯁꯤ ꯁꯤꯡꯒꯤ ꯕꯣꯔꯣꯟꯗ ꯌꯥꯝ ꯆꯠꯇꯦ ꯁꯤꯡꯁꯦ ꯋꯥ ꯑꯃ ꯇꯥꯎꯔꯦ ꯕꯕꯥ ꯑꯗꯨ ꯑꯩ ꯈꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯤꯒꯒꯤ ꯀꯣꯜꯂꯒ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯩ ꯀꯣꯠꯅꯤꯡꯉꯤꯍꯦ ꯁꯤꯗ ꯀꯣꯆꯤ ꯑꯃꯇꯪ ꯁꯦꯝꯕꯤꯌꯨꯅ ꯑꯩ ꯀꯣꯠꯄꯤꯒꯦꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯂꯣ ꯏꯁꯤꯡ ꯆꯥꯎꯕꯗ ꯅꯣꯏ ꯍꯔꯥꯎꯖꯅꯣ ꯍꯥꯏꯕꯤꯒꯦ ꯏꯁꯤꯡꯗ ꯇꯥꯎꯊꯗꯅ ꯁꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯁꯤꯡ ꯂꯣꯛꯄꯗ ꯑꯃ ꯁꯤ ꯍꯥꯏ ꯇꯥꯎꯊꯔꯤꯅꯦꯕ ꯐꯒꯦ ꯇꯧꯖ ꯃꯥꯅꯤ ꯑꯗꯨꯁꯨ ꯂꯩꯁꯜꯂꯛꯑꯦꯕ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯛꯄ ꯁꯤꯒꯅꯤ ꯃꯌꯥꯝ ꯂꯩ ꯅꯨꯡꯁꯪꯗꯁꯨ ꯂꯣꯛꯏ ꯀꯅ ꯏꯁ ꯌꯦꯡꯅꯤ ꯎ ꯑꯆꯧꯕ ꯇꯧꯔꯤꯁꯦ ꯎꯁꯥꯡ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯌꯦꯡꯅꯤ ꯕꯕꯥ ꯌꯦꯡꯅꯤ ꯑꯗꯨ ꯏꯁꯤꯡꯁꯦ ꯁ꯭ꯋꯥꯏ ꯌꯧꯔꯛꯀꯗꯧ ꯃꯥꯜꯂꯤ ꯉꯁꯤꯅꯦ ꯑꯩ ꯑꯌꯨꯛꯇꯅ ꯁꯤ ꯌꯧꯔꯛꯎꯗꯦꯕ ꯈꯪꯉꯕ ꯌꯧꯔꯛꯏ ꯃꯤꯁꯦ ꯍꯦꯟꯒꯠꯂꯛꯏꯅꯦ ꯁ꯭ꯋꯥꯏ ꯌꯧꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯦ ꯃꯥꯏꯔꯦꯟꯅ ꯀꯩꯅꯣꯝ ꯇꯧꯔꯦꯗꯤ ꯃꯥꯏꯔꯦꯟꯅꯤꯅꯦ ꯆꯥꯎꯏꯅꯦ
ꯃꯥꯏꯔꯦꯟ ꯇꯧꯔꯦ ꯃꯥꯏꯔꯦꯟ ꯆꯦꯅꯤꯃ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗꯒꯗꯤ ꯏꯁꯤꯡ ꯆꯥꯎꯋꯦ ꯑꯗꯨꯕꯨ ꯀꯛꯆꯤꯡ ꯁꯥꯏꯠ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗꯗꯤ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯈꯔ ꯁꯥꯐꯔꯦꯕ ꯑꯣ ꯑꯗꯨꯒꯩꯗꯤ ꯏꯁꯤꯡꯁꯦ ꯏꯔꯩ ꯌꯥꯝ ꯆꯥꯎꯋꯤ ꯏꯔꯩ ꯀꯜꯂꯦ ꯁꯥꯊꯤꯅ ꯀꯜꯂꯦ ꯎꯔꯨ ꯂꯩꯕꯣ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯀꯟꯕ ꯎꯖꯗ꯭ꯔꯤ ꯏꯃꯥ ꯉꯁꯤ ꯐꯥꯅꯗ꯭ꯔꯣ ꯉꯥ ꯐꯥꯅꯗ꯭ꯔꯣ ꯍꯥꯏꯔꯣ ꯃꯥꯏꯔꯦꯟ ꯇꯥꯎꯔꯦ ꯇꯥꯎꯔꯦ ꯃꯥꯏꯔꯦꯟ ꯇꯥꯎꯔꯦ ଲିଚୁ ଶାଗ ଲିଚୁ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯎꯕꯗ ꯉꯥꯎ ꯆꯪꯉꯕ ꯑꯃ ꯀꯅꯥ ꯍꯥꯏꯗꯣꯛꯏꯅꯣ ꯏꯆꯥꯗ ꯌꯥꯝ ꯅꯥꯏꯕ ꯅꯪ ꯀꯩꯅꯣ ꯊꯥꯒꯠꯂꯛꯑꯣ ꯏꯁꯤꯡ ꯆꯥꯎꯕꯩ ꯑꯩꯈꯣꯏꯅꯤ ꯅꯝꯃꯦꯅ ꯍꯥꯏꯗ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯌꯦꯅ ꯑꯣ ꯅꯤꯃꯥꯗ ꯊꯥꯔꯛꯎ ꯍꯥꯏꯕꯅꯦ ꯈꯪꯗꯦ ꯎꯗ ꯃꯥꯜꯂꯦ ꯎꯔꯝꯃꯣꯏꯗꯅꯅꯦ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯁꯤꯅ ꯁꯨꯝ ꯗꯥꯏꯔꯦꯛ ꯎꯗ꯭ꯔꯣꯕꯅꯦꯕ ꯑꯣ ꯑꯗꯨ ꯊꯕ ꯇꯌꯥꯝꯁꯦ ꯉꯝꯃꯣꯏ ꯏꯃꯥ ꯉꯁꯤ ꯃꯥꯏꯔꯦꯟ ꯇꯧꯔꯅꯤ ꯏꯃꯥ ꯄꯣꯠ ꯆꯩ ꯊꯧꯔꯥꯡ ꯇꯧꯅ ꯂꯩꯌꯨ ꯀꯤꯖꯩꯕꯣ ꯀꯅꯥꯅꯣ ꯍꯥꯏꯔꯤꯗꯨꯕ ꯌꯨꯇꯨꯕꯔ ꯀꯥꯡꯕꯨꯅꯤ ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯁꯨꯝ ꯏꯁꯤꯡ ꯆꯥꯎꯕꯗꯨꯒꯅꯦ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯔꯤꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯥꯏꯔꯦꯟ ꯇꯧꯔꯛꯏꯌꯦ ꯅꯪꯕꯣ ꯑꯃꯈꯛ ꯀꯥꯏꯗ ꯏꯁꯤꯡꯗ ꯑꯣ ꯇꯥꯎꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯟꯗꯣꯛꯑꯦ ꯁꯨꯝ ꯆꯥꯎꯔ ꯏꯕꯦꯝꯃ ꯃꯥꯏꯔꯦꯟꯗꯣ ꯑꯣ ꯍꯟꯗꯣꯛꯑꯦꯕ ꯎꯝ ꯅꯪꯕꯨ ꯂꯐꯨꯒꯤ ꯀꯩꯅꯣꯗꯨꯒ ꯁꯤꯡꯅ ꯄꯩꯍꯧꯔꯦ ꯑꯩꯈꯣꯏ ꯂꯐꯨꯒꯤꯗꯨꯒ ꯑꯣ ꯑꯗꯨ ꯅꯪ ꯈꯣꯟꯖꯜꯂꯨ ꯌꯥꯏꯅꯦ ꯀꯃꯥꯏꯅ ꯈꯨꯟꯖꯤꯟꯗꯣꯏꯅꯣ ꯀꯣꯆꯤꯁꯨ ꯂꯩꯇꯦ ꯑꯩ ꯃꯄꯥꯗ ꯈꯨꯟꯒꯦ ꯑꯣꯏꯗ ꯉꯥꯡ ꯑꯃ ꯍꯣꯏꯅ ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯕꯥꯏ ꯐꯖ ꯐꯖꯅ ꯂꯩꯌꯣ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯎꯔꯦ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯤꯁꯨ ꯃꯌꯥꯝ ꯁꯤꯟꯅꯩ ꯑꯗꯣ ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯂꯩꯅꯁꯦ ꯕꯥꯏ ꯕꯥꯏ